ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯊꯛꯇꯅꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯃꯗꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯔꯛꯂꯕ ꯐꯥꯎꯕ ꯁꯤಎꯝ ꯎꯅꯗ꯭ꯔꯕꯗꯤ ꯈꯣꯡꯐꯝ ꯂꯦꯡꯂꯣꯏ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯕꯪꯒ꯭ꯂꯣꯔꯗ ꯏꯃꯥ ꯃꯥꯄꯟ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯁꯤꯡꯅ ꯃꯈꯣꯏ ꯃꯥꯄꯟ ꯈꯛ ꯂꯥꯛꯑꯣꯏ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯍꯤꯡꯍꯧꯔꯤꯕ ꯂꯨꯈ꯭ꯔꯥ ꯏꯃꯥꯅꯤ ꯏꯃꯥ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯌꯥꯍꯥꯟꯅ ꯑꯩꯒ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ ꯃꯥꯅ ꯁꯨꯔ ꯅꯣꯝꯃꯒ ꯏꯃꯥ ꯏꯆꯥ ꯍꯤꯡꯖꯕꯅꯤ yamna democratic oiba khongjal nama chanthil jagane highway takai khak khongjal sina sina loi order yaad hai na hogi higher authority papa ko loi akhoi ima lo panjata ase mitan sar ho sakri ase ki kongse sumna tagi mitan kun satak sakko da hai ni ba machne yaad hai man loi lo da jibo kar man loi lo da do Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn.
14 August अखोई मनपुर की फ्लैग लेसे मसे अखोई पाइरोई हाइनिंगाई लेते सुसोय सोयदना पाइगने हाइबसे अखोई की वासक Hauzik mafam asida Rapid Action Force Assam Rifles amadi State Force singna ngaktuna leiri adubu hauzik curfew matam loisalakba asida kari tholakpa yabage haibasi sumi painingai ma oiri paudam jariba chanbi athokbam cameraman naubi mami